Philippa makhwang metlaga cheri ngaure na mental hospital da hanjin amuka legi sira mental hospital se yam khoidabra tamna su phamung dip thakre mental hospital se yam hainaram de matam ama nanga thengna dringi phamthari nupa da su tumu fazana anam na marol am kalliba anam da nate isau su yam kalli leisabi na isau adu yam kalladi hayeng mawgo eradi kamdoba selungba mau oibagi wakhaldi lapna thamkhre da aidi kaige mamit usinkhre pakhum thawro de maso nasado yare ke pothana bono wakhalna pangal gi mahut sin bo nagano hana su haikre chumi accident da masado hakchang de i thoktuna sokti haiba khakni sarugi spinal gi sarukta khara sokke tawi haiduna hidak langtak thari bani मान हगोतुना चटपा ngamlibase pangalna nate wakhalduna ni namduna chatlibani matha mayam ama makok takta haplaga Philippa ma gi lotsin balam chat khangakpada ma su Philippa tapni yengse hospital da lairingi da su haikraba wahida amuk ningsing ningsizaki matamda da su mahangna solingi haikiba wahini pangalna chatpa nate wakhalna chatpa ngamlibani haiba wahise asumna ayuk amu oikre makeup thorakpada Philippa laiba uramde masu hogolai tapna thongdu hangdoklaga thorakpada nongthanga lapna lepaga wari sanarambado manui khamballi nongthangi mityeng na ye maong mato nupasina hakchingna udrabasu tamna na mayek singna ui sauning ben kalai asawadu tapthade mammai ga lairaga handuna changude manakta tapli changsilli lepi Philippa gi nakanda माने हेक यौरकपदा वारी होंख्रे वारी द नत्ते मोंग मतौसुनी अदुनि हेले खैदौ थिप्पा करी अरोनबा वारी तौरंबनो पक्चिंगना चिंगनख्रे लारे लाथोप हैब नत्ते खुदक्ता थोकपा चममनबा खुदक्ता मयेक सिंगबा पामबनु पीनी खंगदोकनबा हौरई कै वारी सनरमिनो फिरेपना इरेंजना पोथारा लैरंबा याद्रा कै वारीनो सनरमिसे नंगे अनाबै मरमदा हंगमबनी aduga aila agana nakhoi ani ne huran ba thabak to badangna koilai leri duna keige maka samthaningdre nupado potharu raga hagolak ta ngairi amo potharu law haisina kari ron ba kupselino Philip mama khata duna ba tamna nong thangi usittaba karim na ba mityeng na yeng maong mataw du da I karai maram sina thina ngang dogi onsilai doctor oina dum leyo Sebari lakpa mi de irang haudo gi tongno halak pinang di pakhang fana bo narakano matu macha si kiba luhong pan kai ba mi oina fana bo hano yadra karim na doi to ramba nong thangi sakpham hongi mamit lang khalai khongthang kai rubi amagi mafam da thamoi sokada ba wahai dudi Philippa hayen ba pam namde aduna tamna da cherei kaino na ngangi do nang bulayeng ni ba doctor amada adumai ngangadam nate naw sawbi mo ong do mafan thorakano mana mi usitrini aiba kep ta hungna longjat khangdaba miro mai ma ongo tawsina hairiba langano hospital sida irang sagalakano mingon adu mai haiba hungna de soikre hayo nongthang mo monne adubo tawsinari minungsi phangna bo onabada ingna lang thaglei yareda man hari sida aran bo amta yawde nongthangi mo ongda nungairamde nupa se marai bak thibagi chaina marakta hinglinge mahak se kanano haiba tamnana taktuna amuk hena chaina hapani khalli soikre hainaba tamna da kawi tamna ayum da halage ticha se khar thuna ibiyo hairamdana mamai lege tawbaga Philippa na khudang da ta farai chaina khona masado kitang suki Philippa khara sawi nangbu asibagi khayata gi kanbirakliba lai gumdaba doctor da soikrabadi lan khrabadi lale hayo apologize to aina ngangi se maitai lone athiba wa hai mak natrabasu tamna ikai nungsiane nongthang da lale hainingde adubu nupasina saurakpagi haide yadabagi ai soikre asikak hairamaga Philippa dai makutto satkan thoi saurap nupasida yengammi warlomda amuk lai sauningbagi poche lang khaidu tawi masada soklibadugi anaba pungkauni amuk su yamna wana fathai sor thabet holi chumchat chatpa nupa mana nongthangi langthang mining khangde adubu mana di ubana khambanjabani Duty matam loirak tori tanja chana ningol gi folak sili
ꯃꯀꯣꯛꯇ ꯀꯩꯅꯣꯝꯃ ꯍꯣꯠꯈ꯭ꯔꯦ ꯐꯣꯟ ꯄꯥꯏꯈꯠꯂꯤ ꯍꯟꯗꯧꯔꯕꯣ ꯍꯟꯗꯧꯔꯦ ꯉꯁꯤꯗꯤ ꯒꯥꯔꯤꯁꯨ ꯗ꯭ꯔꯥꯏꯚꯔ ꯂꯥꯛꯑꯒ ꯄꯨꯈ꯭ꯔꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯂꯥꯏꯟꯗ ꯀꯣꯛ ꯍꯜꯂꯨꯗꯅ ꯋꯥꯂꯦꯠꯁꯨ ꯒꯥꯔꯤꯗ ꯌꯥꯎꯈ꯭ꯔꯦꯗꯅ ꯐꯣꯟ ꯈꯛꯇꯪꯅꯤ ꯄꯣꯀꯦꯠꯇ ꯌꯥꯎꯍꯧꯕ ꯑꯗꯣ ꯅꯪ ꯉꯥꯛꯇꯪ ꯊꯤꯟꯕꯤꯒꯦꯔꯥ ꯌꯨꯝꯐꯥꯎ ꯏꯁ ꯏꯃꯥꯅ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯑꯃꯨꯛ ꯍꯪꯉꯛꯀꯅꯤꯌꯦ ꯀꯩ ꯍꯥꯏꯔ ꯊꯣꯛꯂꯛꯇꯣꯏꯅꯣ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯔꯝꯃꯣ ꯀꯩꯗꯧꯔꯒꯦ ꯈꯪꯂꯤ ꯇꯧꯔ ꯂꯩꯔꯗꯨꯕꯨ ꯑꯩꯈꯣꯏ ꯕꯣꯔꯤꯁ ꯊꯤꯜꯍꯜꯂꯨꯗꯅ ꯅꯪꯅ ꯍꯥꯏꯕ ꯇꯜꯂꯁꯨ ꯑꯩ ꯍꯥꯏꯅꯕꯤꯒꯦ ꯑꯦꯔꯣꯟꯗꯣ ꯈꯔ ꯋꯥꯔꯧꯗꯨꯅ ꯌꯥꯔꯦ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯆꯔꯒꯦ ꯅꯤꯡꯉꯣꯜꯁꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯉꯥꯏꯔꯝꯃꯣ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯂꯥꯛꯑꯒꯦ ꯍꯔꯥꯎꯏ ꯑꯦꯔꯣꯟꯗꯣ ꯍꯣꯏ ꯃꯌꯥꯝꯁꯤꯡꯗꯨ ꯍꯟꯅꯕ ꯊꯣꯔꯛꯅꯔꯦ ꯑꯦꯔꯣꯟꯁꯨ ꯊꯣꯔꯛꯏ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯨꯗ ꯐꯝꯐꯝ ꯊꯥꯔꯤꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯅ ꯁꯥꯔ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ ꯑꯧ ꯉꯥꯏꯍꯥꯛ ꯐꯝꯍꯧꯈꯤꯒꯦ ꯕꯣꯔꯤꯁꯅ ꯁꯥꯔ ꯍꯜꯂꯝꯃꯒꯦ ꯑꯧ ꯁꯣꯅꯤꯀꯥꯁꯨ ꯕꯣꯔꯤꯁꯀꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯕꯣꯔꯤꯁ ꯅꯪ ꯍꯜꯂꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯒꯦꯔꯥ ꯑꯁ ꯁꯣꯅꯤꯀꯥ ꯑꯩ ꯉꯁꯤꯁꯦ ꯊꯕꯛ ꯑꯃ ꯏꯃꯥꯅ ꯆꯠꯁꯦꯅ ꯍꯥꯏꯔꯛꯑꯦ ꯅꯪ ꯑꯃꯨꯛ ꯊꯤꯜꯂꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯁꯣꯅꯤꯀꯥ ꯈꯤꯇꯪ ꯏꯀꯥꯏꯔꯛꯏ ꯑꯣ ꯁꯣꯅꯤꯀꯥꯁꯨ ꯂꯥꯏꯟꯗ ꯍꯟꯅꯕ ꯊꯣꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯕꯅꯤ ꯅꯤꯡꯈꯣꯝꯕꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯗꯕ ꯑꯗꯨꯅ ꯕꯣꯔꯤꯁꯇ ꯑꯃꯨꯛ ꯅꯞꯁꯤꯟꯗꯣꯏ ꯇꯧꯔꯛꯄꯅꯤ ꯕꯣꯔꯤꯁꯅ ꯑꯗꯨ ꯈꯪꯉꯤ ꯅꯤꯡꯈꯣꯝꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯥꯛꯈꯤꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯍꯦꯛ ꯂꯥꯛꯄꯗ ꯇꯥꯟꯊꯣꯛꯑꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯤꯇꯤꯡ ꯇꯧꯔꯕꯅꯤ ꯅꯤꯌꯣꯝ ꯅꯠꯇꯅ ꯊꯕꯛ ꯂꯥꯛꯇꯕꯒꯤ ꯑꯦꯔꯣꯟꯁꯨ ꯊꯣꯔꯛꯏ ꯒꯦꯠꯇꯨꯗ ꯁꯣꯅꯤꯀꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯅꯤꯡꯉꯣ ꯉꯥꯏꯔꯝꯃꯤ ꯁꯣꯅꯤꯀꯥꯅ ꯁꯥꯔ ꯂꯥꯏꯟꯗ ꯍꯟꯗꯣꯏꯔꯥ ꯍꯜꯂꯣꯏꯌꯦ ꯑꯗꯨꯗꯤ ꯁꯥꯔ ꯑꯩ ꯃꯇꯦꯛ ꯑꯃꯇ ꯌꯥꯎ ꯅꯤꯡꯉꯣꯜꯅ ꯒꯥꯔꯤ ꯈꯥꯝꯖꯤꯜꯂꯛꯄꯗ ꯃꯈꯥ ꯇꯥꯕ ꯅꯪꯈꯤꯗ꯭ꯔꯦ ꯂꯥꯛꯑꯣ ꯑꯦꯔꯣꯟꯁꯨ ꯅꯣꯛꯃꯤ ꯅꯤꯡꯉꯣꯜꯒꯤ ꯄ꯭ꯂꯦꯖꯔꯗꯨꯒꯤ ꯃꯅꯤꯡꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯍꯦꯛ ꯇꯣꯡꯈꯠꯂꯛꯄꯒ ꯅꯤꯡꯉꯣꯜꯅ ꯊꯧꯕ ꯍꯧꯔꯦ ꯐꯣꯔꯃꯦꯜ ꯅꯥꯟꯅꯒ ꯁꯦꯠꯂꯒ ꯄ꯭ꯂꯦꯖꯔ ꯃꯅꯤꯡꯗ ꯅꯣꯛꯃꯤ ꯇꯣꯡꯉꯤꯕꯅꯤ ꯑꯦꯔꯣꯟꯅ ꯃꯣꯂꯤ ꯀꯥꯔꯟ ꯍꯧꯔꯛꯏ ꯀꯣꯜꯂꯛꯀꯦ ꯑꯩꯗꯤ ꯌꯥꯝ ꯇꯥꯍꯧꯒꯜꯂꯦ ꯀꯣꯟꯗ ꯀꯣꯜꯂꯣ ꯈꯣꯡꯕꯥꯟ ꯊꯧꯗꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯈꯤꯁꯦ ꯅꯪ ꯋꯥꯂꯦꯠ ꯌꯥꯎꯔꯛꯇꯦ ꯍꯥꯏꯗꯥꯏ ꯄꯦꯃ ꯖꯤꯄꯦ ꯇꯧꯒꯦ ꯅꯪꯉꯣꯟꯗꯒꯤꯅꯦ ꯀꯩꯁꯨ ꯊꯛꯁꯦ ꯍꯥꯏꯔꯛꯑꯣꯏꯀꯣ ꯍꯌꯦꯡ ꯑꯋꯨꯟꯄꯣꯠꯇ ꯅꯅꯤꯡ ꯊꯨꯡꯖꯅꯕ ꯇꯨꯡꯁꯤꯟꯖꯧ ꯍꯩꯈ꯭ꯔꯦ ꯈꯨꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯣꯛꯅꯣꯕꯨ ꯈꯪꯖꯗꯦ ꯑꯁꯨꯝꯅ ꯀꯣꯐꯤ ꯀꯣꯅꯔ ꯑꯃꯗ ꯈꯥꯝꯃꯤ ꯑꯅꯤꯗꯨ ꯆꯪꯉꯛꯑꯒ ꯐꯝꯃꯤꯟꯅꯩ ꯇꯦꯕꯜ ꯑꯃꯗ ꯃꯤꯀꯨꯞ ꯈꯔ ꯐꯝꯃꯕ ꯃꯇꯨꯡ ꯑꯦꯔꯣꯟꯅ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯆꯠꯄꯗ ꯄꯨꯕ ꯕꯦꯒ ꯑꯆꯧꯕꯗꯨꯗꯒꯤ ꯄꯦꯟ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯁꯦ ꯀꯩꯒꯤꯅꯣ ꯑꯏꯕꯤ ꯍꯥꯏꯕꯁꯤꯗꯤ ꯄꯦꯟ ꯋꯥꯠꯄ ꯌꯥꯗꯦ ꯆꯦꯕꯥꯡ ꯀꯧꯕ ꯌꯥꯗꯦ ꯅꯤꯡꯉꯣꯜ ꯈꯤꯇꯪ ꯏꯀꯥꯏ ꯈꯨꯕꯤ ꯁꯣꯛꯈ꯭ꯔꯗꯤ ꯄꯦꯟ ꯂꯩꯔꯁꯨ ꯆꯦꯕꯥꯡ ꯋꯥꯠꯇ꯭ꯔꯁꯨ ꯑꯔꯦꯝꯕꯅꯤ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯣꯂꯣꯝ ꯄꯥꯏꯔꯔꯣꯏ ꯍꯥꯏꯅ ꯈꯨꯕꯤꯁꯦ ꯀꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯌꯥꯔꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯝꯖꯕ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯅꯤ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯨꯁꯨ ꯌꯥꯡꯅ ꯂꯣꯏꯅ ꯊꯨꯡꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯀꯨꯠ ꯑꯇꯣꯡ ꯅꯥꯏꯕ ꯄꯨꯟꯁꯤ ꯂꯝꯕꯤꯅꯤ ꯑꯇꯣꯡꯕꯗ ꯈꯛ ꯂꯦꯞꯀꯦ ꯈꯟꯒꯅꯨ ꯑꯗꯨꯒ ꯑꯀꯨꯠꯄ ꯂꯝꯕꯤ ꯉꯥꯛꯅꯤꯁꯨ ꯀꯤꯔꯨꯅꯨ ꯃꯥꯏꯊꯤꯕ ꯃꯆꯥ ꯑꯃꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ ꯃꯥꯏꯊꯣꯡ ꯍꯟꯖꯤꯜꯂꯤ ꯅꯤꯡꯉꯣꯜꯗꯣ ꯍꯟꯗꯛ ꯁ꯭ꯇꯣꯔꯤ ꯀꯝꯄꯤꯇꯤꯁꯟꯗꯨꯁꯨ ꯑꯩ ꯃꯥꯏ ꯄꯥꯛꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯑꯗꯤ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯊꯧꯅꯥ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯏꯔꯔꯣꯏ ꯅꯤꯡꯉꯣꯜ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯊꯨꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯗꯣ ꯅꯪ ꯅꯁꯥꯒꯤ ꯁꯤꯟꯐꯝ ꯑꯗꯨꯅꯅꯤ ꯑꯗꯨꯕꯨ ꯅꯪ ꯅꯤꯡꯍꯟꯅꯒꯅꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯈꯛ ꯀꯥꯎꯒꯅꯨ ꯍꯣꯔꯦꯟꯗꯒꯤ ꯏꯕ ꯍꯧꯁꯦ ꯄꯥꯏꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯄꯦꯟꯗꯨ ꯅꯝꯗꯅ ꯄꯤꯁꯤꯜꯂꯛꯂꯦ ꯅꯤꯡꯉꯣꯜꯁꯨ ꯄꯥꯝꯗꯤ ꯄꯥꯝꯗ꯭ꯔ ꯑꯃꯨꯛꯁꯨ ꯀꯤꯕꯅ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯂꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯑꯋꯟ ꯆꯥꯕ ꯃꯤꯑꯣꯏꯕ ꯑꯇꯣꯡꯕꯗ ꯂꯦꯞꯅꯤꯡꯕ ꯃꯤꯑꯣꯏꯕꯅꯤ ꯉꯁꯤ ꯅꯪꯕꯨ ꯅꯣꯛꯅꯗꯨꯅ ꯅꯪꯒꯤ ꯑꯁꯣꯏꯕꯗ ꯈꯨꯕꯥꯛ ꯈꯨꯔꯤꯕ ꯃꯤꯑꯣꯏꯗꯣ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯤꯀꯨꯞꯇꯁꯨ ꯅꯪꯒꯤ ꯃꯤ ꯑꯣꯏꯅ ꯈꯨꯕꯥꯛ ꯈꯨꯔꯛꯀꯅꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯌꯥꯝꯅ ꯅꯪꯕꯨ ꯆꯤꯡꯊꯗꯨꯅ ꯅꯪꯕꯨ ꯅꯣꯛꯅꯕꯤꯔꯕꯁꯨ ꯅꯪꯒꯨꯝꯕ ꯏꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯨꯕ ꯑꯗꯨꯒ ꯃꯤꯅꯣꯛ ꯀꯌꯥ ꯑꯃ ꯈꯥꯡꯂꯒ ꯃꯥꯏ ꯄꯥꯛꯈꯤꯕ ꯀꯌా ꯑꯃꯗꯤ ꯅꯪꯒꯤ ꯃꯤꯆꯪꯅ ꯂꯦꯞꯄꯛꯀꯅꯤ ꯑꯁꯣꯏꯕꯗ ꯅꯣꯛꯅꯖꯒꯦ ꯍꯥꯏꯕ ꯃꯤꯅ ꯀꯞꯄ ꯎꯔꯒ ꯍꯔꯥꯎꯕ ꯃꯤꯅ ꯏꯀꯥꯏꯕ ꯅꯪꯉꯒ ꯅꯣꯛꯅꯕꯒꯤ ꯃꯤꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯕꯅꯤ ꯑꯩꯗ ꯊꯣꯛꯇꯕ ꯈꯔꯅ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯅꯤ ꯍꯥꯏꯔꯛꯀꯅꯤ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯉꯥꯒꯤ ꯐꯥꯒꯤ ꯖꯨꯒꯥꯏꯅꯤ ꯄꯛꯉꯥꯡꯗ ꯉꯥꯡꯖꯔꯤꯅꯤ ꯎꯔꯣꯏ ꯅꯪꯉꯣꯟꯗ ꯌꯨꯔꯤꯕ ꯇꯤꯡꯈꯪ ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯅ ꯂꯧꯊꯣꯛꯎ ꯅꯪ ꯅꯁꯥꯒꯤ ꯇꯤꯡꯈꯪ ꯀꯅꯥ ꯑꯃꯅ ꯍꯟꯗꯣꯛꯄꯤꯔꯛꯄ ꯉꯥꯏꯔꯨꯅꯨ ꯍꯥꯏꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯆꯧꯕ ꯐꯤꯔꯥꯜꯅ ꯃꯀꯥ ꯂꯥꯝꯅ ꯅꯤꯡꯉꯣꯜꯁꯨ ꯊꯧꯅꯥ ꯈꯤꯇꯪ ꯐꯪꯉꯤ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯏꯔꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕ ꯍꯣꯔꯦꯟꯅ ꯋꯥꯈꯜ ꯑꯃ ꯍꯣꯡꯂꯛꯄꯁꯨ
ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏ ꯀꯤꯁꯣꯔ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯇꯥꯝꯅꯥꯁꯨ ꯃꯄꯥ ꯎꯕꯒ ꯈꯤꯇꯪꯗꯤ ꯇꯨ ꯆꯨꯡꯕꯅꯤ ꯀꯔꯤꯒꯤꯁꯨ ꯀꯤꯔꯣꯏ ꯇꯧꯒꯦꯇ ꯉꯝꯕ ꯃꯄꯥꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯍꯤꯛ ꯑꯣꯏꯔꯕꯅꯤ ꯃꯆꯥꯒꯤ ꯕꯦꯠ ꯃꯆꯤꯗ ꯐꯝꯂꯒ ꯄꯥꯕꯨꯡꯗꯁꯨ ꯏ ꯄꯥꯎ ꯑꯃꯠꯇ ꯇꯥꯍꯜꯂꯛꯇꯦ ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯄꯥꯕꯨꯡꯒꯤ ꯈꯤꯇꯁꯨ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ ꯈꯨꯟꯖꯣꯁꯨ ꯇꯧꯁꯤꯟꯅꯔꯛꯏ ꯑꯩꯅ ꯃꯄꯥꯗ ꯍꯥꯏꯁꯤ ꯍꯥꯏꯕꯕꯨ ꯃꯥꯅ ꯁꯤꯈꯥꯡ ꯍꯦꯛ ꯈꯥꯡꯗꯅ ꯌꯥꯗꯦ ꯀꯤꯁꯣꯔ ꯃꯣꯃꯣꯟꯅꯩ ꯃꯔꯤꯡꯖꯦꯜ ꯌꯥꯝ ꯈꯥꯕ ꯏꯆꯥꯅꯤ ꯏꯕꯥꯏ ꯑꯩꯅꯁꯨ ꯃꯃꯥ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯗꯅ ꯈꯔ ꯅꯥꯎ ꯆꯥꯎꯍꯜꯂꯦ ꯑꯗꯩꯗꯤ ꯁꯤꯟꯐꯝꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯁꯪꯗꯕꯅꯦ ꯇꯥꯝꯅꯥꯅ ꯑꯇꯣꯝꯕꯤꯒ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯝꯗꯤ ꯁꯪꯕ ꯅꯠꯇ꯭ꯔꯣ ꯀꯤꯁꯣꯔ ꯈꯣꯟ ꯀꯟꯅ ꯕꯦꯃꯥ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯀꯤꯁꯣꯔꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯩꯅ ꯅꯪꯒꯤ ꯏꯃꯥ ꯑꯃ ꯄꯨꯔꯛꯄꯗ ꯅꯪꯅ ꯅꯄꯥ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯤꯗꯣ ꯏꯄꯥ ꯁꯥꯎꯔꯣꯏ ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯏꯄꯥ ꯃꯔꯝ ꯆꯥꯗꯦ ꯈꯛ ꯍꯥꯏꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯇꯣꯝꯕꯤ ꯂꯥꯛꯑꯕꯅꯤꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯣ ꯄꯤꯔꯣ ꯑꯩ ꯅꯪꯒ ꯃꯔꯤ ꯇꯠꯅꯕ ꯄꯥꯝꯃꯤ ꯀꯤꯁꯣꯔ ꯃꯤꯅꯣꯛ ꯃꯥꯡꯗꯦ ꯑꯉꯥꯎꯕꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯃꯄꯥ ꯃꯆꯥꯕꯨ ꯃꯔꯤ ꯇꯠꯅꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯥꯅꯤꯅꯦ ꯃꯇꯝ ꯈꯔ ꯁꯥꯎꯔꯕꯁꯨ ꯁꯥꯎꯕ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯍꯜꯂꯛꯎꯀꯣ ꯈꯣꯟꯖꯣꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯕꯥꯏ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯒꯥꯔꯤꯗ ꯊꯣꯝꯖꯤꯜꯂꯝꯕ ꯃꯤꯁꯛꯇꯨ ꯐꯥꯔꯦ ꯏꯕꯥꯏ ꯀꯣꯀꯤꯂꯥꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯒ ꯈꯨꯠꯁꯝꯅꯗꯨꯅ ꯐꯥꯕꯅꯤ ꯁꯥꯎꯠ ꯗꯦꯜꯂꯤꯗ ꯂꯣꯠꯂꯒ ꯂꯩꯔꯝꯂꯦ ꯈꯣꯟꯖꯣ ꯂꯥꯏꯅ ꯂꯧꯗꯦ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕꯅ ꯃꯤꯁꯛꯇꯨꯕꯨ ꯀꯅꯥꯅꯣꯅꯦ ꯑꯩꯅ ꯈꯪꯕ ꯃꯤꯁꯛꯂꯥ ꯀꯤꯁꯣꯔ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯩꯒꯤꯗꯤ ꯌꯦꯛꯅꯕ ꯋꯥꯠꯇꯦ ꯍꯥꯏꯕꯗꯨꯅꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯑꯉꯥꯡ ꯃꯃꯥꯡꯗꯒ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦ ꯏꯕꯥꯏ ꯀꯣꯟꯅ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯇꯥꯝꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯐꯔꯦ ꯕꯦꯝꯃꯥ ꯄꯥꯕꯨꯡ ꯌꯧꯈ꯭ꯔꯒꯦ ꯏꯕꯥꯏ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯑꯩꯅ ꯑꯩꯈꯣꯏ ꯕꯦꯝꯃꯤ ꯃꯅꯥꯛ ꯂꯩꯔꯗꯤ ꯉꯁꯤꯒꯤ ꯏꯁꯧꯁꯤ ꯂꯣꯏꯔꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯀꯤꯁꯣꯔ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇ꯭ꯔꯤꯒ ꯊꯣꯛꯈ꯭ꯔꯦ ꯃꯆꯥ ꯌꯥꯝ ꯀꯤꯖꯕ ꯃꯄꯥꯒ ꯃꯥꯜꯍꯜꯂꯝꯃꯤ ꯑꯇꯥꯕ ꯀꯅꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯄꯥ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯃꯥꯝꯆꯧ ꯀꯅꯥꯅꯣ ꯑꯝꯇ ꯈꯪꯗꯣꯛꯑꯣ ꯍꯟꯗꯛꯅ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯔꯣꯟꯕꯁꯦ ꯀꯔꯤ ꯑꯔꯣꯟꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯃꯥꯝꯆꯧꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯊꯤꯡꯕ ꯄꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯅꯃꯥꯒꯤ ꯋꯥꯔꯤ ꯅꯧꯅ ꯆꯤꯡꯊꯣꯛꯑꯒꯅꯦ ꯑꯁꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯜ ꯄꯥꯝꯃꯨꯔꯅꯨ ꯅꯪ ꯁꯣꯏꯗꯅ ꯈꯨꯗꯣꯡ ꯊꯤꯔꯅꯤꯅꯦ ꯁꯤꯟꯅꯔꯒ ꯂꯧꯇꯨꯅꯔꯒ ꯍꯥꯠꯈꯤꯕ ꯏꯃꯥꯒꯤ ꯑꯆꯨꯝ ꯑꯔꯥꯟꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯋꯥꯈꯜꯁꯤꯃꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯍꯣꯡꯕ ꯀꯩꯗꯧꯅꯨꯡꯗ ꯂꯩꯈ꯭ꯔꯔꯣꯏ ꯋꯥꯁꯛ ꯆꯦꯠꯄ ꯅꯤꯡꯈꯤꯕ ꯍꯣꯡꯗꯕ ꯇꯥꯝꯅꯥꯅꯤ ꯑꯗꯨꯅ ꯃꯃꯥꯅ ꯁꯤꯈꯤꯕꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯑꯆꯨꯝ ꯑꯔꯥꯟ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯤꯡꯕꯅ ꯂꯣꯟꯅ ꯊꯤꯔꯛꯄ ꯀꯨꯏꯔꯕꯅꯤ ꯄꯨꯝꯅꯃꯛꯁꯤ ꯈꯪꯕꯅ ꯀꯤꯁꯣꯔꯁꯨ ꯃꯆꯥꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯅ ꯐꯔꯦ ꯍꯥꯏꯅ ꯂꯧꯅꯤꯡꯗ ꯃꯥꯒꯤ ꯇꯥꯡꯕꯜ ꯄꯥꯝꯃꯨꯕꯒꯤ ꯐꯤꯔꯦꯞꯁꯦ ꯂꯧꯈꯤꯕ ꯀꯨꯏꯔꯕꯅꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯃꯄꯥ ꯃꯆꯥꯒꯤ ꯂꯥꯟꯐꯝ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯐꯤꯔꯦꯞꯄꯅ ꯆꯪꯉꯛꯀꯦ ꯇꯧꯕꯒ ꯇꯥꯝꯅꯥꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯥꯝꯆꯧ ꯑꯁꯤ ꯅꯨꯄꯥꯁꯦ ꯆꯪꯍꯜꯂꯛꯀꯅꯨ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯄꯨꯊꯣꯛꯀ ꯊꯨꯅ ꯑꯝꯇ ꯑꯗꯨꯒꯅꯦ ꯌꯨꯝꯗ ꯍꯟꯅꯕ ꯊꯨꯅ ꯉꯥꯡꯅꯧ ꯃꯥꯏ ꯗꯣꯛꯇꯔ ꯇꯧ ꯉꯝꯕꯤꯗꯣ ꯑꯩ ꯃꯁꯛꯇꯨ ꯎꯔꯒ ꯌꯥꯝ ꯐꯨꯅꯤꯡꯉꯦ ꯀꯨꯟꯖꯣꯁꯨ ꯇꯥꯝꯅꯥꯁꯤ ꯂꯨꯅ ꯇꯧꯖꯕꯅ ꯁꯠꯊꯣꯔꯛꯂꯒ ꯐꯤꯔꯦꯞꯄꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯦ ꯐꯤꯔꯦꯞꯄ ꯏꯉꯛꯉꯛꯆ ꯄꯥꯕꯨꯡ ꯀꯩꯅꯣ ꯄꯥꯕꯨꯡꯒꯅꯦ ꯐꯥꯔꯃꯥꯁꯤ ꯐꯥꯎꯕꯗ ꯆꯠꯂꯨꯁꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯤ ꯄꯣꯊꯥꯖꯔꯁꯅꯨꯕ ꯍꯤꯗꯥꯛ ꯑꯅꯧꯕ ꯍꯥꯞꯄꯛꯄ꯭ꯔꯣ ꯗꯣꯛꯇꯔꯅ ꯄꯦꯂꯥ ꯑꯝꯇ ꯂꯩꯔꯛꯑꯣꯌꯦ ꯐꯥꯔꯃꯥꯁꯤꯗꯩ ꯄꯦꯂꯥ ꯑꯁ ꯍꯣꯏꯁꯦ ꯅꯪꯅ ꯈꯪꯗꯕ ꯄꯦꯂꯥꯅꯤ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯐꯤꯔꯦꯞꯄꯁꯨ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯃꯇꯨꯡ ꯏꯟꯅꯈꯤ ꯁꯣꯝꯗꯅ ꯐꯤꯔꯦꯞꯄꯅ ꯑꯅꯥꯕꯒꯤ ꯆꯦꯟꯈ꯭ꯔꯦ ꯄꯨꯂꯤꯁꯀ ꯎꯅꯕ ꯁꯪꯗ꯭ꯔꯤꯉꯩ ꯆꯩꯔꯛꯇ ꯀꯤꯁꯣꯔꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯦ ꯃꯥꯒꯤ ꯃꯤ ꯊꯥꯗꯨꯅ ꯑꯦꯁꯄꯤꯒ ꯎꯅꯔꯝꯃꯤ ꯀꯣꯀꯤꯂꯥꯒ ꯕꯤꯀꯤꯒꯅ ꯑꯦꯁꯄꯤꯅ ꯃꯔꯥ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯂꯣꯒꯤ ꯃꯊꯧꯅꯤ ꯁꯣꯝ ꯍꯣꯏꯒꯤ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯛꯁꯀ꯭ꯌꯨꯁꯁꯨ ꯐꯥꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯀꯣꯔꯠꯇ ꯄꯨꯊꯣꯛꯄ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯣꯏꯁꯤꯟꯅꯕꯁꯨ ꯀꯥꯏꯗꯦ ꯁꯣꯝ ꯍꯣꯏꯅ ꯄꯥꯝꯂꯤꯕ ꯆꯩꯔꯥꯛꯇꯨꯃꯗꯤ ꯈꯤꯇꯪ ꯍꯥꯛꯃꯜꯂꯦ ꯍꯣꯏ ꯑꯁꯤ ꯑꯅꯥ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏ ꯀꯣꯔꯠ ꯌꯧꯔꯀꯥꯟꯗ ꯊꯣꯛꯀꯗꯕꯅꯤ ꯍꯥꯏ ꯀꯣꯔꯠꯅꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛꯇꯤ ꯄꯤꯔꯛꯑꯣꯏ ꯀꯣꯀꯤꯂꯥ ꯇꯧꯁꯤꯟꯅꯔꯛꯏ ꯐꯔꯦ
ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃꯤꯁꯛꯇꯣ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯍꯧꯒꯠꯄ ꯉꯝꯃꯣꯏꯗꯕ ꯆꯩꯔꯥꯛ ꯑꯃ ꯄꯤꯕꯤꯌꯨ ꯃꯤꯀꯞ ꯃꯤꯔꯥꯈꯣꯜ ꯃꯌꯥꯝꯁꯦ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯃ ꯍꯦꯛꯇꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯤꯁꯛꯇꯨ ꯊꯤꯔꯨꯕ ꯐꯥꯔꯨꯕꯁꯤꯅꯤ ꯏꯊꯛ ꯊꯪꯕꯒꯤ ꯑꯣꯔꯗꯔ ꯄꯥꯡꯊꯣꯛꯄꯅꯤ ꯀꯣꯀꯤꯂꯥꯅ ꯍꯣꯏ ꯌꯥꯝ ꯆꯨꯝꯃꯤ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯔꯥꯟꯕ ꯃꯤꯗꯤ ꯑꯌꯥꯡꯕ ꯆꯩꯔꯥꯛ ꯄꯤꯒꯨꯝꯁꯤ ꯑꯩꯒꯤ ꯏꯆꯦꯜꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯔꯝꯕꯤ ꯃꯄꯥꯒꯤꯅ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯁꯤꯜꯂꯝꯕ ꯃꯤꯁꯛꯇꯤ ꯂꯦꯝꯅ ꯊꯥꯕꯗꯤ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯇꯥꯝꯅꯥꯒꯤ ꯈꯟꯕ ꯁꯥꯔꯒ ꯑꯦꯁꯄꯤꯗꯨꯗ ꯎꯍꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯊꯣꯔꯛꯇꯨꯅ ꯀꯣꯀꯤꯂꯥꯒ ꯕꯤꯀꯤꯒ ꯍꯜꯂꯛꯂꯦ ꯀꯤꯁꯣꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯕ ꯂꯥꯛꯏ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯗꯗꯤ ꯋꯥ ꯂꯣꯠꯂꯝꯃꯤ ꯅꯧꯔꯤꯕꯅꯤꯅ ꯑꯔꯣꯟ ꯑꯊꯨꯞ ꯑꯃꯠꯇ ꯇꯥꯍꯟꯕ ꯈꯪꯍꯟꯕ ꯅꯠꯇꯦ ꯂꯥꯏꯕꯤꯅ ꯑꯉꯥꯡ ꯃꯁꯥ ꯈꯔ ꯐꯍꯧꯔꯕꯗꯨꯗ ꯀꯤꯁꯣꯔꯅ ꯐꯒꯠꯍꯧꯔꯦ ꯑꯗꯨꯕꯨ ꯏꯁꯧꯗꯤ ꯂꯦꯞꯇꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯪꯅ ꯐꯥꯎ ꯁꯦꯟꯅꯕ ꯉꯝꯃꯣꯏ ꯑꯕꯦ ꯕꯤꯀꯤ ꯇꯨꯃꯤꯟꯅ ꯈꯜꯂꯤ ꯑꯁ ꯑꯣꯟꯊꯣꯛꯄꯛꯈꯤꯗ꯭ꯔꯦꯗ ꯑꯕꯦ ꯀꯥꯏꯅ ꯑꯗꯨꯒ ꯑꯃꯁꯤꯅ ꯃꯄꯥꯒꯨꯝꯕꯁꯤꯗ ꯗꯗꯥ ꯀꯥꯏꯅ ꯋꯥꯔꯦꯗ ꯀꯤꯁꯣꯔꯅ ꯁꯣ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯑꯩꯈꯣꯏ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯠꯇ ꯈꯟꯅꯒꯦ ꯍꯣꯏ ꯑꯉꯥꯡꯁꯤꯡꯗ ꯍꯩ ꯃꯍꯤ ꯁꯦꯝꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯕꯤꯀꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯔꯒ ꯍꯅꯨꯕꯤ ꯃꯌꯥꯝ ꯆꯪꯉꯛꯑꯅꯤ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯕ ꯏꯃꯨꯡꯁꯦ ꯍꯪꯒꯣꯏꯕꯗ ꯂꯣꯏꯔꯦ ꯂꯥꯏꯕꯤ ꯊꯣꯛꯈꯤꯕꯒ ꯀꯤꯁꯣꯔ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯃꯕꯥꯏꯗ ꯋꯥ ꯈꯔ ꯇꯝꯃꯛꯏ ꯏꯕꯥꯏ ꯑꯩꯈꯣꯏꯅ ꯂꯥꯏꯊꯣꯛꯑꯦꯅ ꯈꯜꯂꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯏ ꯀꯣꯀꯤꯂꯥꯗꯤ ꯐꯠꯇꯕ ꯈꯝ ꯊꯦꯡꯕꯅ ꯍꯧꯖꯤꯛꯁꯨ ꯃꯉꯣꯟꯗ ꯑꯀꯤꯕ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛ ꯏꯔꯥꯏ ꯂꯥꯏꯊꯣꯛꯂꯤꯕꯅꯤ ꯀꯔꯤ ꯇꯧꯔꯦ ꯏꯁꯦꯟ ꯑꯩꯅ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯕꯗꯣ ꯂꯣꯟꯅ ꯋꯥꯔꯤ ꯈꯔ ꯇꯥꯔꯛꯏ ꯏꯕꯦꯝꯃꯅ ꯃꯃꯥꯒꯤ ꯃꯇꯥꯡꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯂꯪꯂꯥ ꯂꯪꯁꯤꯟ ꯈꯪꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯦ ꯃꯁꯤꯗ ꯃꯇꯦꯡ ꯄꯥꯡꯗꯧꯕ ꯃꯤꯁꯨ ꯊꯣꯛꯂꯛꯄ ꯍꯧꯔꯦ ꯍꯦꯔꯥ ꯍꯨꯏꯗꯨꯗꯤ ꯖꯦꯜ ꯌꯧꯈ꯭ꯔꯦ ꯀꯩꯁꯨ ꯈꯣꯡꯉꯛꯑꯔꯣꯏꯅ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯨꯏ ꯑꯇꯩꯗꯤ ꯑꯩꯅ ꯌꯦꯟ ꯃꯐꯩꯗ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯇꯣꯛꯑꯒ ꯂꯣꯏꯔꯦꯅꯦ ꯍꯨꯏꯅ ꯁꯥꯗ ꯆꯣꯞꯄꯗ ꯁꯤꯗꯣꯏꯅꯤ ꯃꯤꯑꯣꯏꯕꯅ ꯁꯦꯜꯗ ꯑꯇꯣꯞꯄ ꯍꯨꯏ ꯑꯃꯃꯨꯛ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯁꯤꯅꯤꯅꯦ ꯏꯕꯥꯏ ꯀꯣꯀꯤꯂꯥ ꯑꯩꯅ ꯂꯣꯠꯄ ꯑꯔꯣꯠꯄꯗ ꯏꯔꯥꯏ ꯂꯥꯏꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯖꯤꯟꯕ ꯉꯝꯒꯗꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯕ ꯎꯍꯧꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯍꯤꯡꯗ꯭ꯔꯕꯅꯤꯅꯦ ꯑꯗꯨꯕꯨ ꯀꯅꯥ ꯈꯪꯕ ꯑꯃꯁꯤ ꯇꯍꯧꯗꯅ ꯑꯔꯣꯠꯄ ꯈꯣꯡꯉꯛꯄꯁꯨ ꯃꯅꯤ ꯄꯣꯂꯥꯡ ꯀꯟꯅ ꯁꯥꯔꯒ ꯃꯥꯡꯒꯣꯜꯒꯤ ꯆꯤꯊꯦꯛ ꯑꯃꯗ ꯐꯝꯂꯝꯃꯤ ꯁꯥꯕ ꯂꯣꯏꯔꯕ ꯈꯔꯁꯨ ꯃꯇꯥꯏꯗ ꯂꯣꯟꯈꯠꯂꯒ ꯂꯩꯔꯝꯃꯤ ꯄ꯭ꯔꯦꯃꯤꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯗꯧꯔꯤꯕꯅꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯑꯃꯅ ꯑꯃꯗ ꯁꯤꯟꯐꯝ ꯄꯤꯅꯕꯅꯤ ꯑꯅꯤꯁꯦ ꯉꯁꯤꯁꯨ ꯄꯣꯂꯥꯡ ꯂꯧꯕ ꯂꯥꯛꯏ ꯇꯥꯗ ꯄꯣꯂꯥꯡꯁꯤ 9 ꯈꯛꯁꯤꯔꯣ ꯍꯞꯇꯥ ꯑꯃꯗꯩ ꯁꯥꯔꯛꯏꯁꯦ ꯃꯅꯤꯅ ꯍꯦꯔꯥ ꯄ꯭ꯔꯦꯃꯤ ꯑꯩ ꯂꯥꯏꯃꯛꯇꯤ ꯅꯠꯇꯦꯀꯣ ꯂꯥꯏ ꯑꯣꯏꯔꯗꯤ ꯑꯩꯁꯨ 200-300 ꯁꯥꯗꯦꯅ ꯆꯩꯔꯛꯑꯅꯤ ꯂꯥꯏ ꯅꯠꯇꯕꯁꯤꯅꯕꯨ 10 ꯐꯥꯎꯗꯤ ꯁꯥꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯁꯤꯗ ꯁꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯍꯥꯏꯅ ꯑꯩꯒꯤꯗꯤ ꯏꯆꯥ ꯂꯩ ꯇꯥꯗꯗꯤ ꯅꯇꯣꯝꯇꯅꯤꯗꯣ ꯍꯌꯦꯡ ꯁꯤꯔꯝꯗꯥꯏꯗ ꯑꯣꯟꯊꯣꯛꯅꯗꯤ ꯋꯥꯔꯤꯅꯤꯗꯣ ꯇꯥꯗ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯅ ꯇꯝꯂꯝꯂꯕꯅꯤꯗꯣ ꯑꯗꯨꯕꯨꯅꯦ ꯄ꯭ꯔꯦꯃꯤ ꯑꯩ ꯁꯤꯕꯒ ꯌꯥꯗ꯭ꯔꯤꯀꯣ ꯁꯤꯕ ꯌꯥꯔꯀꯥꯟꯗ ꯁꯤꯗꯧꯅꯤ ꯏꯁꯥꯒꯤ ꯏꯊꯧ ꯌꯥꯝꯅ ꯋꯥꯠꯂꯤ ꯄꯣꯠꯅꯤ ꯍꯣꯏ ꯑꯁꯥꯕꯁꯤꯡꯁꯦ ꯄꯨꯔꯒꯦ ꯄ꯭ꯔꯦꯃꯤꯁꯨ ꯄꯣꯂꯥꯡꯁꯤꯡꯗꯨ ꯃꯔꯣꯜ ꯂꯣꯟꯈꯠꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯅꯤꯁꯨ ꯉꯥꯛ ꯃꯈꯨꯠ ꯂꯦꯞꯄꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯄ꯭ꯔꯦꯃꯤꯅ ꯊꯣꯛꯈꯤꯕꯗꯣ ꯌꯦꯡꯍꯧꯏ ꯅꯨꯡꯁꯤꯗ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕ ꯅꯪꯁꯦ ꯅꯨꯃꯤꯗꯥꯡꯅꯤ ꯇꯥꯝꯅꯥꯅ ꯋꯥꯔꯠ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯅꯣꯡꯊꯥꯡꯗꯨ ꯆꯪꯉꯛꯏ BP ꯆꯦꯛꯁꯨ ꯃꯥꯅ ꯑꯣꯏꯅ ꯇꯧꯔꯝꯃꯤ ꯅꯔꯁꯀ ꯂꯣꯏꯅꯔꯛꯇꯦ ꯅꯔꯁꯀꯤ ꯃꯊꯧꯗꯣ ꯃꯥꯅ ꯑꯣꯏꯅ ꯐꯖꯤꯜꯂꯛꯏ ꯆꯦꯛ ꯇꯧꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯗꯤꯃꯥꯟ ꯇꯥꯜꯂꯛꯀꯅꯨ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗꯩ ꯄꯨꯊꯕ ꯄꯨꯊꯗꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯇꯥꯟꯖꯥꯗꯨ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯃꯣꯂꯤ ꯊꯤꯜꯂꯛꯄ ꯅꯣꯡꯊꯥꯡꯒꯤ ꯋꯥꯉꯥꯡꯗ ꯇꯥꯝꯅꯥꯗꯤ ꯁꯥꯎꯕꯒ ꯊꯨꯕꯒ ꯃꯩ ꯍꯦꯛꯇ ꯍꯧꯔꯛꯄꯅꯤ ꯑꯩꯅ ꯂꯩꯅꯤꯡꯗ꯭ꯔꯁꯨ ꯅꯪꯅ ꯑꯩ ꯐꯥꯕꯒꯤ ꯍꯛ ꯅꯪꯉꯣꯟꯗ ꯂꯩꯇꯦ ꯅꯣꯡꯊꯥꯡꯁꯨ ꯄ꯭ꯔꯣꯛ ꯆꯠꯍꯜꯂꯉꯤ ꯃꯇꯥꯒꯨꯝ ꯅꯪꯅ ꯁꯤꯗ ꯂꯩꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯩ ꯑꯩꯒ ꯃꯥꯒ ꯇꯣꯏꯅ ꯎꯅꯕ ꯐꯪꯉꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯨ ꯁꯤꯌꯔ ꯇꯧꯅꯩ ꯅꯪꯗꯤ ꯈꯪꯉꯝꯃꯔꯣꯏ ꯑꯩꯒ ꯃꯥꯒ ꯍꯥꯟꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯔꯛꯏ ꯑꯗꯨꯅ ꯅꯪ ꯇꯤꯡꯈꯪ ꯑꯣꯏꯒꯦ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯛꯀꯅꯣ ꯍꯌꯦꯡ ꯅꯪꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯀꯔꯤ ꯇꯧꯕꯤꯕ ꯉꯝꯗꯣꯏꯅꯣ ꯃꯥꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯏꯪ ꯇꯞꯄ ꯇꯨꯡ ꯃꯥꯡ ꯎꯕ ꯉꯝꯕ ꯅꯨꯄꯤ ꯑꯃ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯕꯠ ꯌꯨ ꯑꯥꯔ ꯅꯣꯠ ꯅꯪꯁꯦ ꯃꯤꯉꯣꯟꯗ ꯊꯥꯡ ꯊꯤꯟꯕ ꯌꯥꯝ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ
ꯑꯩꯗꯤ ꯈꯨꯠꯂꯥꯏ ꯃꯈꯜ ꯃꯈꯜ ꯁꯤꯖꯤꯟꯅꯕ ꯍꯩ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯅꯪꯒꯨꯝꯕ ꯅꯠꯇꯦ ꯃꯤꯠꯌꯦꯡꯅ ꯋꯥꯍꯩꯅ ꯅꯨꯡ ꯌꯧꯅ ꯇꯞꯅ ꯇꯞꯅ ꯊꯤꯜꯂꯛꯀꯅꯤ ꯇꯥꯝꯅ ꯃꯐꯠꯇ ꯁꯥꯎꯏ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯒ ꯌꯥꯎ ꯊꯥꯖꯤꯜꯂꯤ ꯑꯃꯗꯨꯁꯨ ꯊꯩꯕꯒ ꯅꯪꯍꯧꯗꯦ ꯇꯥꯝꯅꯥꯒꯤ ꯈꯨꯐꯤꯡꯗꯨꯗ ꯅꯣꯡꯊꯥꯡ ꯁꯥꯎꯔꯛꯅ ꯁꯠ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯉꯤ ꯇꯥꯝꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯋꯥꯍꯩꯅ ꯃꯤꯉꯣꯟꯗ ꯌꯥꯟꯕ ꯑꯩꯅ ꯈꯨꯠꯅ ꯁꯤꯁꯨ ꯅꯪ ꯑꯩꯒꯤ ꯈꯦꯠꯅꯕꯅꯤ ꯅꯣꯡꯊꯥꯡ ꯃꯃꯤꯠ ꯆꯦꯅ ꯎꯏꯁꯤꯜꯂꯨꯔꯒ ꯈꯥꯡꯉꯤ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯗꯦ ꯑꯗꯨꯅ ꯇꯥꯝꯅꯥꯅ ꯃꯥꯒꯤ ꯈꯖꯥꯏꯗ ꯊꯥꯔꯛꯈꯤꯕꯗꯣ ꯃꯃꯤꯠ ꯏ ꯀꯥꯔꯛꯏ ꯑꯣꯟꯈꯠꯂꯒ ꯃꯥꯅ ꯑꯃꯨꯛ ꯊꯥꯖꯤꯟꯒꯦ ꯇꯧꯕꯗ ꯐꯤꯔꯦꯞꯄ ꯆꯪꯉꯛꯄꯅ ꯎꯔꯦ ꯍꯩꯒꯠꯂꯝꯕꯤ ꯃꯤꯍꯨꯜ ꯍꯥꯏꯊꯔꯛꯂꯒ ꯈꯖꯥꯏꯗ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯜꯂꯛꯏ ꯇꯥꯝꯅꯥꯁꯨ ꯉꯛꯏ ꯈꯨꯗꯛꯇ ꯈꯖꯥꯏꯗ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯄꯥꯏꯈꯤꯕꯗꯣ ꯑꯗꯩ ꯐꯤꯔꯦꯞꯄ ꯆꯪꯉꯛꯄ ꯎꯔꯦ ꯈꯪꯉꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯐꯤꯔꯦꯞꯄꯁꯨ ꯅꯣꯡꯊꯥꯡꯒꯤ ꯃꯑꯣꯡꯗꯨꯗ ꯆꯤꯡꯅꯅ ꯌꯦꯡꯉꯤꯉꯩ ꯇꯥꯝꯅꯥꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯌꯥꯝ ꯆꯥꯅ ꯆꯪꯉꯛꯏꯗ ꯅꯣꯡꯊꯥꯡꯅ ꯅꯣꯟꯈꯠꯂꯛꯄꯗ ꯈꯖꯥꯏꯗ ꯉꯥꯡꯇꯛ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯎꯕꯗ ꯇꯥꯝꯅꯥꯗ ꯌꯦꯡꯂꯛꯏ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯊꯧꯑꯣꯡꯗꯣ ꯐꯤꯔꯦꯞꯄꯅ ꯁꯥꯎꯏ ꯀꯩꯗꯧꯔꯦ ꯇꯥꯝꯅꯥꯁꯨ ꯀꯥꯏꯗꯩꯕꯨ ꯈꯪꯉꯨꯕ ꯏꯪꯂꯤꯁꯅꯣ ꯅꯩꯁꯤꯜꯂꯛꯏ ꯍꯦꯛꯇ ꯁꯤꯝꯄꯜ ꯃꯥꯅ ꯋꯥꯍꯩꯅ ꯊꯃꯣꯏꯗ ꯊꯥꯖꯤꯜꯂꯛꯄ ꯑꯩꯅ ꯈꯨꯠꯅ ꯃꯃꯥꯏꯗ ꯊꯥꯖꯤꯟꯕ